Ahanbata Mariba Pau. Ahumlok Suba Flower Festival come Manipur ge Hanba Cherry Blossom Festival Mau Geta Chief Minister Nong Thombam Biren Hugdokre. Tongan ba Mau ge Chakot Thorangi Lupa Crore Humpudra Henbagi Senfam Chief Minister na Laukthokre. Amasung Petrol Kananaba Consumer Affairs Minister Karam Shyam Sagosel Khudinge quarter de office pauba cycle de chalagani hairi. Office pauba cycle de chalagani hairi. From JNSTV Pau meeting Tabri Basibutaram Nokchiri Hajik Pau Sanon Pizari. Mau Flower Growers Association Amasung District Administration Senapatina IBSD Imphal Indian Council for Cultural Relation Horticulture Department Tourism Trade and Commerce Public Health Engineering Department ka khusam naduna tha asigi kunnipal fawba chathagadaba ahumlak suba Flower Festival kam Manipur gi ahanba Cherry Blossom Festival Mau Geta Chief Minister Nong Thombam Biren hugdokre. Thoramaduda Industries Minister T.S. Biswajit, Mahut Minister T. Shyam Kumar, Minister Kayasi, K. Dikho, Art and Culture Minister L. Jayant Kumar, Consumer Affairs Minister Karam Shyam, Agriculture Minister V. Hankalyan Su Sarukyaki. Chief Minister Nong Thombam Birena, Natural Spring Amasu Hangdokhi, Additional Deputy Commissioner Maugi Office Amasu, Oja Amasung, Dr. Singhi Transit Accommodation Sananaba, Urep Uyungsu Tamki. Mau the rainwater harvest Taunanaba construction Amasu Chief Minister na Urep Uyung Tamki. Chief Minister Nong Thombam Birena Imphal da Mau Kaithel Sananaba Lupa Crore Amadagi Ani Fauba Kaithokle. Mau the transit accommodation gi Lupa Crore Ahum. Rainwater harvesting gi Lupa Crore Ani Kaithoktuna Chahi Asidagi Pakatlagani. Mau gi ADC office Sananaba Lupa Crore Humfumari Air Mark Taure Masi Public Investment Board ki Thakta Leire. Mathang Chahidagi di Mau gi Flower Festival Sangai Festival gi Saruk Amoyna Pangthoklagani Laukthokhi. Chief Minister na Makhatana Mathang Chahigi January Amadagi State Employees Singi Transfer Policy Chatnaragani. Chahi Ani Mafam Amada posting Lairaba Singh transfer Taurapada Watchet Wanom Taubirakanu Haiki. Is the gateway of Manipur. Look, Maui is in Lausina suffer to river, one river pon mayam say, Masigi, Yangaka, Lamfilgi Hananas Hanana Tauraba, Mau Kaitil do, Handaki walking season Sida, Crore, Amadagin Ani Sangva, Mau Market, Saragani, I don't know Mayam the Tazaba Pizza. Was asking Oro doctors in Oro Kariworo Laifam. Laga Laifam literally upon the Migium, the Tanga Lavidia, the Brina, Maduki the Maktama, Gisida 3 crore, Kurpa crore, Ohungi, transit came housing complex Hananava Gimaduma sanction Tore Adukai Koi Mau Zangal Uwai Amalay, Sing Amalay, Adu raw water Taposi Adugimatam. Loktaki Tareva Sing Stoke Torga Tamnanaba. Overpomba, Quiggy Wall, Harga Tamnanaba, Skim Mamagi, Lupa Crore, and Yamaga, Punna 5 crore gi. Posakama, Quimau, the Am Tunantaki Sahizi, the Paikalagani, Habasimaka, I Tamzaramge. I look at ADC, very important. Yampae, a Quiggy Senapati area, Yampaksawi, Senapati headquartered DC Famisi, the ADC. Additional Deputy Commissioner Gido, Madu Gido, Koi Magi infrastructure Samkan Abgidamakta already Yarma Torkanda 64 crore. Madam the additional Deputy Commissioner function Pura function Torkadabanina Sumnagi Yumama Lairaga, Kama Lairaga Yadavana Madugi Magi Part Madugi is the Olakani, is the Silakani, Slab Lakani, Banking Lakani, whatever Madugi facility Lakada Vidamka 64 crore Madugi Yarmak Torga, autonomous this council Vidamka, Mau Vidamka Hame and Nadumakai. Again Flower Festival come Seri Close Home Festival 2017 Nasi Pangtui se Matangi Lakadaba Sahidagi. Sangai Festival Gasu, some manaba timing a mother toy. I think a say, Mau Council ki Secretary Nasu, proposal Amatorame, State Kiwina Yaraga di Hadamado, Nasi the gay. Taking the advantage of today's function, Matangi Lakadaba Sahida Gidi Sigi
फ्लावर फेस्टिवल कम चेरी क्लोजन फेस्टिवल से पार्ट ऑफ संगाई फेस्टिवल ओइरगनी मधुगी असंग पैसा नुक्सा स्टेट गवर्नमेंट टूरिज्म डिपार्टमेंट लोइना पुथोगनी हाइदना मधु मई लाउथोक चरमगे होजिके आइना हाइजरिबा आइना लाउथोमिबा पोट मयामसी वन बाय वन फजना कोट तौबियो नोट तौरगा थंबियो मरमदि मसी इंप्लीमेंट तौगदबा पोने इंप्लीमेंट what I said that will be implemented into practical. Petrol Kannana Bapaba Wakalol Yingduna, Consumer Affairs, Food and Public Distribution Minister Karam Shyam, Sago Sel Kudingi, Quarter Dagi Office Pauba, Cycle the Chatlagani Hairi. Wafam Singasi, Malum Depot, IOCL Complex, da Petroleum and Natural Oil Safe Taunabagi Wakalolda, Cycle Rally Amalam Tabagi Tauramda, Fungdo Kibani. Ministry of Petroleum and Natural Gas ki Makada, Petroleum Conservation Research Association Sinduna, Pangto Kibatoram Aduda, MU ge Hanagi Vice Chancellor Professor H. Tombi Amadi, State Level Coordinator S.I. Singsu Sarukyaki. Thauramduda Wangangladuna, Minister Karam Shyamna, Prime Minister Narendra Modi gi Asan Bamityang Asi, Laibak Asigi Miyam Ilabadi, Mapung Faba Laibak Ama Oibangamgani. Chayol Amada, no motang oirabasu, Thau Sef, Togduna, Cycle the Oina Chetpagi Hinabi, Mipung Kuding the Lerabadi, Mapalam the Gicha, the Merfudaragi Chang, the Pusilakli ba Petrolangi Potoxing, Karadang Oirabasu, Hantabangamgani, Magna Makatana, Mahero Gyana Gari, Tongduna Chetli Basigi Mohuta, Cycle the Ontoklabadi, Kanaba Fangani. Mina Tamjaninga over Tabaxi, Lairaba Oishanu, Inakunba Oishanu, Afaba Tobada, Ikai Ningai Oidi Haiki. Manunda. Any citizen of India, even Prime Minister Oiro or Natraga Minister Oiro, Adagi College Gi Satro Oiro Mayam Sina, no Makatang Adi Akoi petrol sin Ariba or Natraga diesel sin Ariba Gari Sitong the Bakanda di me millions na Adi Sheptoraga di Kayam Sheptogani, Adasumna Tau Sheptobokatanati, economically Sheptorani, Paisanung Sasat Pagisang Adi Handarani. 80% si labor kanda Bharat na expand or iba pisa siyam tang mo po ni kayam sakre adu shape to roga di Bharat hai iba pisadul laiga do ini every Thursday ay quarter dagi ay office pawa ay second tuang office kagan Tungda malom dagi minister na luching duna kay sampat pawa cycle rally machatki Lubanan Bahibasi government ki diet ni Hyrabasu Mianga Punna Taudang Lomi Nadrabadi Oiba Yaro Haina Consumer Affairs Minister Karam Shyam the Fongdokre Wafamasi Amjuna Mahud Department ki Matinga Luina na Infal evening ki Sarokamoina Pangtokiba Panting competition amadi debating competition da Makok Matang Tarabasingda Mana Yintopagi Thoram the Fongdokibani Ngarang Kanglagi Western Gate ki Traffic Island the Pangtokiba Thoram Aduda Mahud ki Director and Git Kumar Special Secretary Mahud M. Joy Joint Director NG Uttam Amadi Amjugi President Wang Kimcha Samjaina Luchingduna Tuba Mitunglen Singona Sarukyaki Chief Guest Oina Sarukyaki ba Minister Karam Shyamna Tharanga Mari Lainana Makata na Fongdokibada Pangtok liba competition asina Haurak liba Mahiroy Singna Infal City gi Lun Banan Bagi Wakalol Sing Ponghan Bangamgani Ano Balengak Asigi political turning point amalakre government local liba department ki Tabak Singda politician media Miam Amadi social organization Singna Mating Pangbiduna Punna Chatmi Nabamatam Oire Haina Fongdoki Adigi site agi Aduga Praja Singi site agi Adui Matakta politician sing social organization sing Adi Yamna Punna Akoi Manipur si Saukotpa Saukot Kongdang Lambis da Awan Bama Porakna Honaba Kanda jointly Adi Honamina Bagi Tanzado right timing there. Own which a queen mayam for a cadaver, I'm a come for a payaba, not dear. Aduna, Shumbagi, the same body, journalisting say Maruina. Sumna, Prazada, Aduga, E. Paupiba, Sarkar, locally but Tabaxing Miam, the Kanganba, or not Ragana, Sarkar, the Razagi, Darkar Labadu, Tilagata, Unba, Adu Captain Natana. Masi journalist na Laura Ibutaita says Suki Mati Kawaningai. Amjugi President Wang Kimcha Samjaina Tungi Mirol Singda Infal City bu Matau Karam na Luna Nana Thamgada ge Haibagi Wakalol Sing Pokhan Bangam na Bagi Pandamda Tharamasi Pangtokpani Masida Media ke Choba Thaudang Su Lai Haiki
wakhalon da mana lu nan gi wakhalon ma sudra lai da gi pura jabne adu ga sida akoi media na rolo media na habdi miyam da khagan ba pak sada kamai tu lu nan thawga da ge mahut pa ma lo thawga karino miyam lo thawga karino hai koi khamin da ni da ta gi media ga mahut pa mi ku kusam da ka da gi painting cabinet da chihal ham da pang sakhi November 13 pangthokadoriba KSA gi 12 suba mapok kumon ga mari leinana KSA head office ki meeting makhada Imphal West district ki thongmi singna tera kaithel da laiba children home da chaklena ma chamina baga loinana mahiroi sing da khudol tamkhre KSA na lamdam masida leriba mahiroi singbu matam chuppada manaba khunai ama ohenna bagi pandam da ngasi fawba changsilakli KSA Imphal West district council na mahiroi khunai gi damak afaba oina bagi lambi da punna chatminaki gani hairi paugi marak thatna tema break ama Sky Hospital da World Class Intervention and Cardiology gi khudong sab leijare operation tawdana device na heart ke ahoba menba coronary stenosis balloon na kamthoklaga stent hapa mihul chongba gi layeng RF ablation pacemaker ICD combo na chingba Sky da pangthoksari angang singidi device closer gi OT amasung hospital charge free oigani akupa marog damak reception ga tana Swiss rolls with exotic fillings from Winkies, the cake specialist. Swiss rolls with exotic fillings from Winkies, the cake specialist. Hakchangi labor solak padagi producing aktaba hakchang choktarba tumba chaba yaraktaba khong hama nungayaktaba singidamak amatta ngaraba upaidi jolip syrup amasung jolip capsule bu changni sinabiyo India gi ahanba National Awardee Government of India na piba Silver Dew Makhal suna leijare half liter 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupa marol loktak industry industrial state takiel da contact tobiu Panacea Coaching Center, the best and only trusted coaching center in Imphal. Panacea Coaching Center gi oja sing na exam gi sem saba matamda support tawbiki amasung mateng yamna pangbiki. Exam tips, regular mock tests, suggestions amasung study material sing yamna janaki. Class 10 thagadaba sing na makok thongba oina bagi damaktadi Panacea sing na amata ngaraba coaching center ni. Miyamna center sida thajaba thampi. Break matunda taram nok chiri si makhata papao. Department of Atomic Energy Government of India da scientific officer oina India gi miyoi tara manga khanbada awang nongpok state sigi maraktagi amatang oina khalakraba sekta makha lekai dagi khaidem herojit miyamna haraw tyam okre Panthobi ira thogalup sekta na sinduna Imphal airport ta mahakpo haraw tyam okpaga loinana sekta makha lekai dasu miyamna haraw tyam okhi herojit na Manipur gi mingchat purakpa ngamnaba angamba thakta hotnagani haiki Imphal Yangang Pokpi National Highway Chama Yangkai section gi Sombung Lamkai dagi Chingarel Fawbagi lambi pakthoknana ba uwa singyan gadaba maramna ngasi dagi tha asigi kuntra fawba lambi matek asida makal khudingmaki gari sing chatpada thingba thamlagani line asida lakpa gari sing Chingarel thongdagi thaidoktuna chatnana ba National Highway Division number 3 gi executive engineer na khangalli Hojik Tatariba Sangai Festival gi saruk ama oina Kumal Lampakta pangthokliba Adventure Sports ki lamda mapung oina pangthokliba mafam asida Forest Department ki Bamboo Mission ki makhada Lifeline Development Organization na li amasung wana saba potlam sing utliba stall sing miyam na khwaidagi pamnaba stall oiri Manipur gi puwari ka sagona duna laklaba Firuk Lukmai Sangbay na chingba anoba mawongda miyam na pamnaba puthokpada natana tongan ba imungi laitengi potlam kaya marumsu saduna yoli Stall asina nongmada lupa lising tara dagi tara mga fawba yonba ngamli organization gi founder chief functionary Laurembam Henthoi ngambana ngasi di Manipur da li amadi wana saba potlam sing miyam na pamnaba hengat le haibasi festival asidagi khangba ngamle maram aduna miyam na pamlakpa matamda laibagi khudong chaba fanghanaba potlam sing asi yonba dukan ama hangdokna ba thorang tauragani haiki ngasi gi festival asida maroina handagi themje khoi gate to ina anamba pi ki bina ngasi gi stall gi pochai saba khopna chingba se khara tap ki bahai ta putokpada department gi matungi na khoina putoki ba mamang na putoki ba singdo madugi makhata na khoina matik cha na putopa kano tawna mo hona ga ne na khoina ngasi malampak
मेन स्टेडियम की मपासीद अखोन स्टॉल हांगना पंगसी अखोना उथोकप ngamba नेना काइना हाइजगे Manipur People's Democratic Front ki Taret Lakshubha Mifam ngasi Sagolban Tera Thingbai Jam Lekai de Leiba Party ki head office da pangthokre Mifam aduda Manipur miyam na ngasi thengnariba khudong chadaba kya gi matang na kupna khanaki hanagi MLA and Nodia Chanbu President Sapam Samungobu Secretary oina khankre BJP Manipur Kisan Morcha gi DP Dr. KHH Kalana ngasi maki pangai kethel lei bayumda khundrakpam kendra gi lomi singda hawai truck khamena sinba tilona chingba ningtham loro ki maru maranga loina na faudi yenthokre thauramga mari leina na Kalana phongdokibada agriculture madi horticulture department ki makhada lomi singda pigadaba maru marang sing hakthengna na phanganaba gi pandamda khundrakpam kendra gi polling khudingda yenthokpagi khongthang asi lokhatpani haiki Manam sing kopi sama di lau sing manam maruma masih horticulture department di lau gai mayam ni thuk chabani tung da so ai department hena pangbang amna ba amadi mayam gi mateng pangbira ma pangbiduna pochai mayam ji hena pangbang amna khana jaga Kakching Fauduna Chetliba Burma Sugunu Lambida Fau Yainaba machine JCB tipper amadi tractor the Gitahoba Lebak Lekom Singh Kakching runners ki miyoi sing na sengdokre Lubasig advisor Naurem Munalna Lambi asi matam kuina sembi na nalerambadagi Lambi asi da service tauriba gari singi association singna gari chain beleptuna khongjang changsilaba matung handak nauna koilas thaduna fajana semlaba Lambi asi gi mathakta gari dagi tahoba Lekom Singna masak thian bata natana chathok chasinda khudong chadabagi Kakching runners ke volunteers singna sengdokpani Engine amadi gari mapu singna su labuktagi karaklaba lambi yauramdaida Chennai lekhomna chingba sing sengdok piu hairi Masi duna nana thamsi masi ki mapunji sahansi aduna aikoi maruina vector loiba amadi laumi singna yaragana di aikoi lautagi karakpu kanda aikoi main road oiriba lambi si yaudri kanda at least charuna singba adigi yopang singba sinjina le hairaka akoi leipak leikhom sing adu lokthok pi taragadi suchoi choiduna aikoina ngasi tawjariba thabuk asi tawbugi darka leiroi Madrasa modernization ki oja sing chahi ahum lom tolo fangdabadagi awaba fibam amada leire mari leinaba authority na mityang changbi naba jiri bangi madrasa modernization oja sing na phongdorakle jiri bangi babuparada pangthokpa pawgi mifam amada Abdul Salam na Manipur gi oina madrasa modernization gi oja cham yankai leibagi manungda jiri bangi madrasa ahum gi oja tara mangana mairoi singbu takpi tambiduna lakli adubu matam sangna tolo pibi dabadagi oja sing kham thengna awaba mayoknari Hiramasida mari leinaba authority na mityang changbiduna oja sing asibu regular tahanbiu All Manipur Madrasa Modernization Teachers Welfare Association na changsilakliba khongjang khudingmakta jiri bangi madrasa oja sing na su mafumphana saugatkani hairi Masjid Development Committee Santhel Mamangna Kakching District ki ahanba Daksha PH Jiten Amadi Hayel Hangun Gram Panchayat ki Pradhan MD Sikandar Ali Haraut Tamnokre Tharamaduda Samaj Ireng to Hangulgi Chief Advisor Riazuddin Aribam Amadi Santhel ki ahal lamal kayamarumsu sarukyaki Electoral roll lisengani tara tareta mingchan ba yanabagi damak elector oiba yadriba mi singi aranba mongda birth certificate na chingba chi chang saramba headmaster oiriba ama yauna nupa ani Jiribam district police na fare haina SP Jiribam gi cherola man hairi Farabani edudi is Lalpani Government Primary School da headmaster oiba Lalpani Part 1 dagi MD Makram Ali Jai Yankai Matoi amasung Lalpali Part 2 da leiba MD Hussein Ahmad Jai Kun Mangani Makoi gi matakta case lokhatle hairi amaromda kidnapping toba amasung rape toba da chenaba chahi mari rom lot tuna leiruraba nupa ama Jiribam District Police na faraba nupa adudi MD Kalamani chahi kuntrani Kasimpur Village dagini nupa sigi matakta case ama lokhatpaga loina na makhataba wahang pahong taunana Police custody the remand tokre hairi. Hauzere bada mariba pau amukahanna. Ahum Lok Sabha Flower Festival kam Manipur ge hanba Cherry Blossom Festival mau geta Chief Minister Nongthombam bere na hukdokre. Tongan ba mau gi chakot thorangi lupa crore humbu henbagi Sanfam Chief Minister na lautokre. Amasung Petrol Kananaba Consumer Affairs Minister Karam Shyam Sagolsel Khudingi quarter dagi office pauba cycle te chalagani hairi